Huyel lalong amasung thang tabu hena awang bathak da pukhatnaba Chief Minister's Annual Indigenous Martial Arts Meet pangthok pahoragani haina Chief Minister Nongthombam Birena lauthokre. Manipur lengaki Janim Samadi Rims Hospital da ngasidagi igi anaba hemophilia amadi thalassemia na naraba anaba singda sel amata tinghandana lemna laying pathap chathaba hokre. Imphal More lambi pakthok naba lengakna lam laushin baga mari leinana zun gi tang tara fawbada patadar singna taliba demand sing pidrabadi lambi thingjilagani haina khongzom circle gi lam mapu singna cheksilwa thamnakli. Tongzai maril haina khangnariba khopung amadi ziri takiba yaba lambi semjiliba si Manipur lengakna mityeng changbiyu natrabadi lambi asi thingjilagani haina khunja singna phongdorakli. Amasung chahi tara mi ki kot makhada lairakibi ningombam pikpi amadi ningombam mandagi lainanaba yum Chief Minister gi akhanaba micheng gi makhada sabiduna ngasi khutsinakre. Ma'am Bukurumzari adom ne Brips Impact News ni ai rina thinguzamna hauji pungjas fawbagi maroi pausing ma'am da pizari. Lamdamasigi Puwari dagi sagonaduna laklaba huye lalong amasung thang tabu hena awang bathakta pukhatnaba amadi khumang chausinaba chahi asidagi maihaurol gi thang ta amadi huye lalong changdamnaba Chief Minister Annual Indigenous Martial Arts Meet pangthok pahoragani haina Chief Minister Nongthombam Birena lauthokre. Chief Minister Bangloda Laiba Chief Minister Secretariat ki Darbar Holda huye lalong amasung thangtagi matangda thangtagi ojasing huye lalongi tambiriba organization singi mihut singa unaduna khana nainabagi miphamda Chief Minister na waphamasi lauthokibani. Chief Minister Nongthombam Birena mipham aduda mari leinaba loisangi official singda yaski commissioner na chairperson oiba committee ama semduna state asida lairiba huye lalong tauriba institute sing huye lalong bu subject ama oina tambiriba mahailoisang singna gadaba sing adu khangdoknaba pautak piki chahi asidagi hauduna pangthokadoriba thangta amadi huye lalong changdamnaba adugi chap chaba matamsu tha sigi tangkun fawbagi manungda pikhalaknaba khanghanki nakalambaromda Chief Minister na miphamadu da saruk yakiba thangtagi tongan ba association singda khenadaba yanadaba thadoktuna association pumnamapu apex body amagi makhada punsinaba paujinki. Janims Hospital amadi Rims Hospital da ngasidagi igi anaba hemophilia amadi thalassemia na naraba anaba singbu lemna layeng bahuragani lemna layeng bagi akhanaba thawrang asi Janims ki blood bank ki conference hall da pangthokpa achamba thawram amada Health Minister Elzenta Kumar na haudokibani Minister na makhata na hai mioi bana mahausa gi saktamda akaiba pirubadagi ngasidi lamdam asida makhal kaya gi anaba sing thorakle maram asina thorakliba anaba si aikhoi pumnamakna thengnaminaba mathau tai loinana athuba matamda National Center for Disease Control NCDC gi center ama lamdam asida hanglagani semgat sagat pagi thabak athuba matamda hauragani haiki amaromda ngasi haudokliba anauba thaurang asina hemophilia amadi thalassemia na naraba anaba singna layeng bada changadaba hidak langthak sing lenga ki maikaidagi phanghalagani haiki. Manipur government side ki health center ki side ki government side ki honorable chief minister ki side ki aisa side ki amso range sam jnms ki side national health mission mari side ki koi mayam ki side ki koi na mayam da it's a gift to the people of Manipur subsidized rate it is totally free lem na ni hemophilia da nare na khangaba Manipur le praja samdo maduna koi lem na treatment only lem hidak pe ni madudala ibu kamu singsela aito on demand ngasai koi doctor tomsana hyperdona natagana koi prophylactic therapy si to bukan changa do hidak sing amsi treatment se koi lem na rimsta amachung jenimsta madu asi teki pi hawrani habitu mamaya ngonde declare doctor
Yelhomi Kananaba Assembly na pass taukiba the Manipur People's Bill 2018 atubada President na assent PB naba lengak na hotnagadabani haina Joint Committee on Inner Line Permit System JCLPS na Khwairambal Kaithelda wall poster thetpagi khongjang changsinkhre loinana JCLPS na local body singa pullaga yum da changduna non Manipuri sing masing khangdoknaba khongthangsu lokhalagani hairi Yelhomi Kananaba JCLPS na hanadagi tanduna lakpa khongjangi manung channa wall poster campaign gi khongjang adu changsin khibani khongjang adu da JCLPS ki women's wing amasung students wing ki kangbuna samu makhongdagi hauraga khwairambal kaithel gi akoibada wall poster sing chathaki wall poster campaign adu da yauba demand sing di maru oina noticed India da citizenship amendment bill chatnaba yaroi Manipur da NRC update tawgadabani amadi Manipur gi yelhomi sing ngakthoknaba lengakna hotnagadabani haiba waphamni Khongjang aduda sarukya kiba JCLPS students wing ki convener Dhanakumar Ningthauzana phongdorakpada laikai da ka sandokpa yumbu singna ishagi yumda thamliba non Manipuri singi report JCLPS ta PBU amadi mari lenaba che chang sing yaudana thambiganu haina appeal tawraki adu ngasi mak asuk kuiraba the Manipur People Bill 2018 hojik fawa SNP dana lairiba si karigino ngasi Manipur lengakna yengsin pham thoi hangpham thoi helong mising kan bai basi lek lengak ki yamna sawbo thodang ni khanbi raga yungsibu wakhalon adu ngasi lengak ki mafam da chen biu haibo pham ngasi lengak ki mafam da JCLPS na thamjari adu loina na contractor sing adegi khoi gi yum sabiriba sininaw sing na labor sing adi mystery sing nan Manipuri sing posan birakpa adegi nan Manipuri sing season aba tokpiu akhoi gi lamdam sida leijari ba akhoi gi sin missing yokatuna akhoi gi sin missing na tawon si abo pham JCLPS ki ma ke dik thamjari Nakalamaromda JCLPS ki students wing amasung women's wing anina chathakiba wall poster thetpagi khongjang aduda Major Khulgi maning thangba sarukpu nan Manipuri kharana Kalibari haina maming thonjilaga poster thelamba thengnabadagi poster sing adu segaiduna manghankhre loinana mafam aduda Kalibari haina poster thelamba dukan singsu thong lolhanki National Highway 102 Imphal More lambi pakthoknaba lengakna lam laushinbagi matangda tha sigi tang tara fawbada patadar singna taliba demand sing pidrabadi lambi thingba yauna makhal makha kaya gi khongjang changsilagani haina land affected patadar National Highway 102 Khongjom Circle ki Secretary S Brojendro Singh na phongdorakli Khongjom bazar da ngasi pangthokiba pawgi mifam amada S Brojendro na hai lambi pakthokpada Khongjom Circle da lambigi mamanglom thangba saruktagi ngakta lam laushinba amadi ngasi fawba fit kaya pakthokadage haiba patadar singda akakna na khanghandaba miyam de hena awaba piba si yamna maong tadaba amadi miyam gi khandaba khongthang amani haina lawi asigumba michang mikhai naiba maongda lam laushinba asina miyoi kayadi mayum makai leijadaba ohelagani masi thoktanaba lambigi mayaidagi nakal yet oi chang manana lam laushin biyu loinana lamgi compensation pibada matamga chanaba maongda pibiyu haina lengaka mari lenaba singi pukning chingsilakli Manipur lenga ki makhada company amadi mari lenaba department na all kasa road miyam na tongjai maril haina khangnariba khopum yoba ziri takhiba yaba lambi semjiliba asi Manipur lenga na mityeng changbi daba tarabadi lambi asi thingjilagani hairi ngasi lamdam adumgi miyam na impact news to phongdorakpada lambi asi ABCI hairiba company asina unauthorized oiba maongda local gi miyoi kharada lambi asi drainage chanbagi thabak suhaliba asisu quality yaudabana kinthaba yaure haina phongdorakli loinana lambi asigi nageta yum tabana wall changadaba amadi drainage changadaba asisu chandana thamli Nongzu thalak tringaida lambi asigi nageta tariba miyam gi yaifanaba company asigi mathakta Manipur lengakna hotnabituna akanba micheng changbi yu haina lamdamadugi praja singna appeal tawrakli
ꯑꯩꯈꯣꯏꯗꯤ ꯌꯥꯍꯟꯅꯤꯡꯗꯦ ꯅꯣꯡ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯑꯣꯔ ꯆꯦꯟꯁꯤꯟꯗꯅ ꯍꯟꯗꯛ ꯌꯨꯝ ꯊꯨꯝꯃꯤ ꯕꯤꯁꯦꯝꯄꯨꯔ ꯃꯅꯨꯡꯗ ꯌꯨꯝ ꯊꯨꯝꯕ ꯍꯥꯏꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ ꯑꯁꯤꯒꯤ ꯖꯒꯥꯁꯤꯗ ꯃꯌꯥꯝ ꯑꯃ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯃꯗꯩꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯂꯣꯏꯅ ꯌꯨꯝꯐꯥꯎ ꯊꯨꯝꯃꯦ ꯑꯁꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁ ꯊꯥꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯥꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯋꯥꯜ ꯆꯟꯗꯅ ꯀꯣꯏꯂꯥꯁ ꯊꯥ ꯇꯥꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯈꯣꯒꯥꯏꯔꯛꯄꯗ ꯎꯐꯨꯜ ꯑꯃꯨꯛ ꯆꯦꯟꯅꯤ ꯍꯥꯟꯅ ꯋꯥꯜ ꯆꯜꯂꯀꯥꯟꯗ ꯀꯣꯏꯂꯥꯁ ꯊꯥꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯕꯤꯌꯨ ꯌꯥꯝ ꯐꯅ ꯀꯨꯏꯔꯦ ꯁꯦꯝꯃꯛꯏꯕ ꯗ꯭ꯔꯦꯟꯁꯦ ꯈꯔ ꯑꯃꯅ ꯁꯦꯝꯃꯦ ꯈꯔ ꯑꯃꯅ ꯁꯦꯝꯗ꯭ꯔꯦ ꯁꯦꯝꯗꯕ ꯀꯥꯡꯕꯨꯗꯨꯅ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯏꯐꯨꯟ ꯋꯥꯏꯐꯨꯟ ꯆꯥꯗꯅ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯔꯦ ꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯌꯨ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯥꯏꯔꯕꯁꯤꯡꯒꯤ ꯂꯦꯇ꯭ꯔꯤꯟ ꯁꯥꯅꯕꯒꯤꯗꯃꯛ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯈꯟꯒꯠꯂꯕ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯍꯥꯎꯁ ꯍꯣꯜ ꯂꯦꯇ꯭ꯔꯤꯟ IHHLU 3,963 ꯈꯟꯒꯠꯄꯒꯤ ꯃꯅꯨꯡꯗ ꯆꯥꯗ 40ꯗꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯂꯦꯇ꯭ꯔꯤꯟ ꯂꯩꯖꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯋꯥꯆ ꯒ꯭ꯔꯨꯞ ꯊꯧꯕꯥꯜꯅ ꯐꯣꯡꯗꯣꯔꯛꯂꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯧꯕꯥꯜꯒꯤ ꯋꯥꯔꯗ ꯀꯌꯥꯗ ꯂꯦꯇ꯭ꯔꯤꯟ ꯁꯥꯕꯒꯤ ꯊꯕꯛꯇ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯕꯒ ꯂꯣꯏꯅꯅ IHHLUꯒꯤ ꯖꯤꯑꯣ ꯇꯦगिꯡ ꯇꯧꯕꯁꯨ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯥꯟꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯃꯍꯣꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯆꯨꯝꯊꯣꯛꯇ꯭ꯔꯕꯗꯤ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯔꯒꯅꯤ ꯍꯥꯏꯔꯛꯂꯤ Chief Minister Nongthombam Birengi akhanaba meeting ki makhada Ningombam Pikpi amadi Ningombam Mandagi lainanaba yum ama sabiduna ngasi khutsinakre ngasi achamba thauram amaga loinana nauna saraba yum adu Imphal East ki Deputy Commissioner Rangita Bali Waikhom Chief Minister Nongthombam Birengi manau nupa Nongthombam Rajendro amadi Pudongbam Gram Panchayat ki Pradhan Prem yauna saruk yaduna maikhum hangdoklaba matungda Mama macha anida khutsinaki masagi chahi yankaiga mapal surabi miyamga mima nadrabi ningombam pikpina mahaki amata pokchabi mima nadrabi ningombam manda chahi kunga taret ka loinana lamlai kendrigi manung chana huidrom awang laikai dalaiba ningombam sanjit ki yumgi phau thamnanaba kai amagi makhada chahi tara hena yamna maong maril tadana punsi lenduna lairakpa news report ama impact news na chahi asigi February gi tang kunga tarukta sandokhibani news report asida yumfam oiraga Nongthombam Rajendrona maru oiba thaudang lauraga social welfare gi official yauna official kaya puraktuna Ningombam Pikpi amadi mandagi phibam yengshinki loinana yum ama saduna khutsinagani haiba wafam thambiramki masiga loinana mama macha anigi oina chief minister Sotharaba Singhi Tengbang scheme gi makhada mama macha anigi thagi oiba lupa lising amaga chamnga chief minister gi haksel gi Tengbang scheme gi health card sabiki कोई इम्पैक्ट टीवी ना पीपी की यूम की मतंगदा मागी ममा मचासी सही तरह कोई कोड अमगी मखादा माने यामना नुआइतना लैरेना संदोकपदगी कोई सामक प्रधान कोई लाक्चर मफमसिदा येंगजरबा मतुंगदा ngasi कोई इम्फाल इसकी डीसी मसामकी मेंग संगा कादा ngasi कोई यूम मसारगा सिनाबगी थोरमसिदा आई मीडिया सिंगो हाइनिंगाइ लेतना आई पुंगनिंग जोइबा आई थागतपा थमोय गय थागत फोंदोकसरी मरमदी करिगिनो हारकांदा कोइना से प्रधानसु कोई डिस्ट्रिक्ट सिगी इंचार्ज ओइने लैबा डीसी नसु अदगी लोकल एमएलए नसु लोइन उबंगमदा आई एरिया सिन चावबनिना अदुगा कोइ लोकलिटी सिंगसु हाइबदा लागा कोइ खतंग हंगोइबा खोइबा लैबा मयामदो मीडिया सिंगसिना मरु ओइना मदुगी पोर अमखक चौबो रोल अमखक लोबिरकांदा कोइ मणिपुर मयामदा अदुगा लैरिबा मणिपुर लेंगाक्सिदा डायरेक्ट होनबा ngambase मसिगिदंगता हाइनिंगाइ लेटेन मीडिया सिंग अहामदै थागत फोंदोकसरी Ningtam ihauna aikhoigi hingnabagi amata ngairaba lambini haiba asupa wakhalon amadi pandamda yumpham oiraga mapansuba pripak progi progressive day gi thauram lup asigi central headquarter general headquarter base area sing amadi tongan ba unit singda lup ki makok thongba officer kayana saruk yaduna pakshana pangthokre haina lona thingkraba lalhaulup pripak progi assistant publicity secretary gi cherol amada hairakli Manipur State Women's Development Corporation Limited na sinduna pangthokpa tha taruki vocational training program da mai paglaklaba trainee singda fisalon saga mari lenana potlam sing yenthokre tera khamnam lairak amadi yai school da tongan na pangthokiba training program aduda mai paglaklaba trainee nupi sing aduda tailoring embroidery machine amasung fly shuttle loom sing yenthokhi Kumalampa complex ta laiba bal bhavan da pangthokiba thauram aduda athoiba mithunglen oikiba Manipur Human Rights Commission gi chairperson Khaidem Manina hai yum palaba nupi sing atopa nupaga aronba mari thambada nupa adu maral lai haina chairak pirami nupa khaktada chairak piba asi chumde haina Supreme Court na Adultery Act kakthat kibada miyam na lana atra hanbiganu
ꯊꯝꯕꯤꯒꯅꯨ ꯌꯨꯝ ꯄꯥꯜꯂꯕ नुपा अमदी नुपीसिंगना अतोपगा अरोनबा मरी थंबा यारे हाइना एक असि कक्थटखिबा नत्ते मरालबु लैरबदी नुपा नुपी अनिमक लोगी मतुंग इन्ना चैराक पिगदबनी हाइबा वाखलोंदा एक असि चटना हनखिबनी हाइना महाकना फोंदोखी Sarigita Osumahidabani adultery ki matanga Supreme Court na madu katakibado ona na lawlerda Manipurda charance karana sandokna ba nasi chumdabaloni makatakibisi lali aidana du tawne da tawne tawdo jikuni karana da gare adu mayam su khangbiyo adu yage haidana isa na yumpala ba isa na atopano panga mari de dani na khamdu di chumde यादें उसकी मोरल की वाणी धर्म की वाणी और कंसाइज की वाणी मणिपुर की मांगथरक्लब आर्ट एंड कल्चर की ओइबा डिसिप्लिन खुदिंगमक कननब पांदमदा कुनमंगारक सुबा ओइना खोंगजोम परबा हाइबा असिदा था अमा चुपना चथगदबा थिएटर ट्रेनिंग प्रोग्राम ngasi पांगथोकलगनी हाइना थिएटर मिरर की डायरेक्टर नबा वारेपना फोंदोरकली थिएटर मिरर अमसुंग मणिपुर स्टेट सुमांग लीला काउंसिल अनिना सिंधुना ngasi कोनुंग ममांगदा लैबा इबोयाइमा सुमांग लीला संगलेंदा पांगथोकिबा पाउगी मिफम अमदा नबना मखाताना हाइरिबा थिएटर असि इबोयाइमा सुमांग लीला संगलेंदा था असिगी तांग 8 दगी जुलाई थागी तांग 13 फाउबा था अमा चुपना अयुकी पुंग 6 दगी पुंग 10 फाउबा पांगथोकनी थिएटर ट्रेनिंग असिगी दमक फोटोकॉपी अनि गलोइना एंट्री फी ओइना था अमगी लुपा चहुम लौगनी थिएटर ट्रेनिंग असिदा चाही 9 दगी मथक्ता लैबा अंगांग नुपी नुपा अमदी ट्रांसजेंडर यावना मिपुम खुदिंगमकना सरुक याबा यारगनी हाइरी Manipur haibasi culture ki tongan ba kolom kayana suna lejeragasu masibu takpi tambinaba yokhatna ba ki damakta institution leiraktaba maru oina theater tampham leiraktaba tongan ba art discipline mayam sigi tampham leiraktaba masigi award pasidang aikoina mention jaba ngamna ba ki damakta lepa leitana tha amamamgi oiba yamna intensive oiba workshop asi chathajaraga lamdam masigi lejeriba pung isei jagoi phampakli la sumangli la moirang parba amadi angangi lila ne singba mayam asi ekoina training pijanabagi in a very scientific line amada laiba ahongo kaya sigi marakta aikoi manipuri culture su malem de saktak pak ngamnabagi wakhallonda aikoina training asi chathajarakpani लमदम असिदा खुंदामिनरिबा फुरुप सिंगना फिल्म लीला ड्रामा अमसुंग लाई हराउबना चिंगबा फेस्टिवल सिंगदा कबुई फुरुप की फिजोल सिजनगी हायरबदी मफम मतम चाना नियम चुमना सिजनबियु हाइना ऑल जिलियारोंग आर्ट एंड कल्चर ऑर्गेनाइजेशन की प्रेसिडेंट पुदोगाई कामसन्ना लमदम असिदा खुंदामिनरिबा फुरुप सिंगदा अपील तौरकली ऑल जिलियारोंग आर्ट एंड कल्चर ऑर्गेनाइजेशन सिंधुना चिंगमेरोंगदा लैबा TRC Kalumkai Worship House the Pangthokiba Paugi Mifam Amada Podongaina Makhatana Hai Lamdam asida khundaminariba chingmi furup singi manungda kabui furup asi malem leishim londagi chanaduna laklaba ipa ipu singna thambiramba Lining like shol amadi fijet chakchak khudingma kaidana ngakna chatliba furup amani karigumbada chamam naba lairabasu kabui furup ki concerned body singda laktuna tanabiyu haiki loinana tha asigi jungi tang amada moirang thangjingi lai haraubada kabui fijol setlaga yamna maring marangba jagoi sakiba du laibak thibani asigumba thong asi matungda amuk hana chathadanaba appeal tawrakli फिजेट चाक्चा याम नाना सेपसी मितै अदिगी मैतै गेसु सोराता फिरोइदा सेटपा मफम मतम नाइना सिजिनबा फिरोन मयाम मा लैया सुमाइ तौदना अखोइ कबुइदसु फिरोन से कॉस्ट्यूम से मफम मतम नाइना सिजिनैबा फेस्टिवल गा धर्म गा सिजि तना थाना बिया दिने वर्ल्ड लेरेबा फेस्टिवल खुदिमक से रिलीजन ने एसोसिएट तौदबा फेस्टिवल लेतेदा कबुइ के कॉस्ट्यूम याम सिजिनगनु हाइबन नते लोइन सिजिनबियो मफम मतम सिचुएशन सिंग मतुंगिना सिजिनबियो हाइबने अदुबो हौजिक हाइरिबा कबुइ के कॉन्टेक्स्ट द फिल्म खंगदे सिनेमा खंगदे ड्रामा खंगदे एलाई हराउबद खंगदे एनी ओकेजन दरकार लेरकपा मतमदा करमन मसी सुमगे ऑथेंटिकेट ओइगदिगे हाइब याबसन करिनो यादबसन करिनो सिजिनब याब फिरोनसन करिनो यादबसन करिनो मफम मतम कदाइद सिजनिंग हाइबसे लाइक हाइताना मचा खंगना सिजन बियु तंग साइसिदा ब्रेक अमा लौजगे ब्रेक के मतुंगदा
World Bicycle Day na lakpada lamdam asigi inkhalakliba nahasingna cycle thobagi hainabi thamnaba Captain PD Minister Karam Shyamna miyamda appeal tawrakpagi pau amadi Manipur amasung malimgi tongan ba ipau sing puduna lakchege Impact News pu meeting ta don lebiyo mayam bu mukhana taram nokchire bulletin asigi makha pau miyam da pizari World Bicycle Day na lakpada lamdam asigi inkhalakliba nahasingna cycle thobagi hainabi thamnaba Captain PD Minister Karam Shyamna miyamgi pukning chingsilakli Panbayai petroleum gi pothok sijinabagi chang hanthahanabagi damak pangthokpa cyclothon campaign amadi Prime Minister na hapta khudingi cycle thonaba pikiba pautaki matung ina sagol se numit khudingi Minister asina cycle da mahaki office tamna chatuna laklibani ngasi sanjen thongda leiba quarter dagi all secretariat ta leiba mahaki office chamber tamna cycle da lakpada paumi singda cycle thobagi hainabi thambana lamdam asigi senmitlon phagathan batanatana mating leiba khunai ama oiraknaba hotnabada chawna mating oigani haiki mahakna makha taraduna English singani tara nipan gi April thada pangthokiba United Nation gi maru oiba mifam amana June ahumna lakpada palan thoram asi pangthoknaba laukthokibani haiki Targi sigi observation si pangtok ke habagi namta ngasi simak aina office tana cycle si dongaga adi satchabagi maroi ba maramni aduna tongda horai ban harol sing maroina satra satri singna expenditure handahanba aduga transportation da yamna sip ohenba adugi mathakta wakhal nungai hanba sumba adi phakraba akoi pari puri dagi मियोइबा समाज की चौखलकपदा मियोइबा खुनाइना चौखलकपदा यावरगा लाकपा साइकल से थौदुना अकोई हेन चौखटपा अदि मियोइबा समाज अमा ओइरकनबो होनबदा अकोई मतुंग इल्लगा मतौ तम्मगा अदि थबक सिंगसे सथमिनसी हाइदन Manipur University Students Union Mushugi meeting makada Manipur University Theatre Club na sinduna haukiba megi tangkun ga manga dagi chatharakpa theatre workshop and cultural interface ngasi lotion bagi thauramadu University asigi centenary hall da University asigi administrator Journal Singna athoiba mithunglen oiduna pangthoki thauramadu mari lainana administrator Journal Singna Manipurna sana khotna bagi amadi culture gi lamda mangzil thana chatni haina singthakibaga loinana University asigi mahiroi singna su culture ga mari lainaba thauram kaya pangthokpa si pukning thaugatpam thui haiki Nakalamaromda numit tarani chupna chatharakpa theatre workshop and cultural interface asigi khudol oina jagoi isai kaya utkibaga loinana kabur kayoiba haina mingthonba University asida VC oiramba AP Pandigi thawong singda yumpham oiba drama amasu utki Dance, art and culture. Sports, Manipur was good, but now it's one of the best in India. To which I belong, Punjab. We also do Bhangra dance and other dances, but they are not documented. When you start documenting it, you have to make it a systematic, which you can't do. Neither Punjab, nor Haryana, nor Himachal, nor Jammu Kashmir, nor Delhi, nor Rajasthan, no other state have classical dance. Chayasigi Bosemna Loba Class 10 examination da Manipur gi oina taret suba position tarakrabi Wahengbam Sanamatum Yauna Kumbi Municipal Council gi oina Kosem Bosem amasung CBSE na Loba Class 12 amasung 10 gi Mahiroi Marfunipan Taramna Oktuna Pukning Thaugatpagi Thauram ama ngarang pangthokre Kumbi Khuga Athletic and Library Association Kumbi na sinduna pangthokiba thauram aduda Bosemna Loba Class 10 gi examination da First Division da pass tawrakraba mahiroi humphunipan amasung koshemna loba class 12 exam da 80% dagina 80 gi mathakta chatpa mahiroi kun punna mahiroi marfunipan gi manungdagi khwaidagi makok thongba mahiroi taraga manga khangatuna cycle amamam amasung certificate piki loinana lemhauriba sing aduda certificate amasung bag amamam piduna pukning thawatki ख्वाइदगी हेना आइना थमजिनिंबा अफाबनी हना थमजिनिंबसे कुंबीगी म्युनिसिपालिटी की एरिया स्लेसा ओजा अफाब थोपिरकसे मासे अहाक हन्ना हन्ना ओजा सिंगुसु खुरुमजरी कोइगी प्रजाबसु खुरुमजरी मदु थोकनबा होना बिरकप खुरिमकसिंगसे मासिनी अहाकना असि खुरुमजरी बस ख्वाइदगी हेना आइना थमजिनिंबा अफाब
Polestar Guardian Association Thinungaina Sinduna Kosem Bosem CBSE na lauba examination da makok mathang tarakraba Thinungai area gi mahiroi amadi tongan ba player singda chahi khudingi piba tararak shuba meritorious award khutsinakre Ibudau loya lakpa shanglen da ngarang pangthokpa thauram aduda Bishnupur Assembly Constituency gi MLA K Govindas Bishnupur District ki DFO Dr Rebecca Soibam amadi Thinungai Zilla Parishad member O joina sarukyaki thauram aduda Thabum ama chupna pangthokadaba World Environment Day ga mari lainana Bishnupur Forest Division ki maikaidagi u charasu khutsinaki thauram aduda MLA K Govindas na ima ipa amadi Oja Singda Thaujal kaidana ba appeal tauki Chahiyasigi Kosemna Lauba Class 12 Arts ki third position Tarakrabi Shashiniya Sagol Sem Yauna Nepra Company dagi Bosem Kosem amasung CBSE na lauba Class 10 amadi Class 12 ki exam da pass tawrakraba mahiroi sing taram na oktuna pukning thawgatpagi thauram ama arong ningthau lai haraufam lampakta pangthokre Nepra Company Youth Development Committee Thawbal na sinduna pangthokpa thauram aduda Khangabo Kendragi MLA O Surja Kumar na Hi Kosem na lauba Class 12 exam arts ki third position laurakrabi Shashiniya Sagol Semna Makhatana Mahai Mashing Tambada Karata Oirabashu Mating Oinanaba Graduate Loidriba Fauba Tha Khudingi Lupa Lising Ahum Piragani Panbayai Ngasigi Thauram Aduda Nepra Company na Khul Adugi Mahairoi Kun Taram na Oktuna Achamba Mana Piduna Pukning Thawatki The importance of first aids haiba thimda no magioiba training program ama GR Infra Project Private Limited Khamsing Village Kakching Lamkhai da pangthokre awareness program adu Saina Institute of Medical Sciences School of Nursing Chinikon gi principal Athopam Rajkumari na Shiv Sena Safety Department ka khutsamnaraga GR Infra Project Limited na sinduna pangthokibani awareness program asida maru oina snake bite heart attack na chingba Singda first aid pibagi matangda taki Notice India Development Party NEIDP gi executive member Thangza Mohendro na ngasi Khundrakpam constituency ki manung chana leiba Harau Rau Makhalai kai gi Lomi Singda tractor ama khutsinakre Harau Rau Makhalai kai gi Lomi Singna lau singu tawbada tractor leitabagi khudong chadaba kaya leibadagi Lomi Singna thengnariba awaba sing asi kharada oirabashu kokpa ngamnabagi pandamda tractor adu lemna pikibani hairiba tractor asi Salai Holdings Private Limited ki chairman Naringbam Samarjitna laikai asigi Lomi Singna thengnariba awaba sing ubadagi mating oina pirakibani hairi Imphal West Commando gi team na ngasi Imphal City manung dalaiba hotel singda changduna thiumbagi thabak chathakre Imphal West ki additional SP operation e Ghanashyam Sarma gi micheng makhada thiumbagi thabak adu ningthil pung 3 minute kuntra dagi 5 minute 10 fauba hotel embassy amadi Prince Lodge da chathaki thihumba aduda Prince Lodge dagi nupa ama amadi nupi ama phagat kibaga loinana makhata na wahang pahang chathanaba city police station da sinakre hairi Imphal West District Commando Team amana lokhatpa Cheksil Thaurangi manung channa pauna kaithel gi akoipada thiumbagi thabak chathakre Imphal West ki additional SP operation e Ghanashyam Sharma gi micheng makhada ngasi nungthil pung 3 minute 95 dagi 3 minute kuntra fauba chathakiba thiumbagi thabak aduda mioi chaniga humfu verification chathaki maduda masagi saktak chi yaudaba mioi 10 phagat kibaga loinana makhata ba wahang pahang taunana ba city police station da pikre hairi Muslim Furup ki kumhai Idul Fitr na lakpada Captain PD Minister Oiriba Karam Shyamna yaifa paujel pirakli Minister asina mahaki paujel da kumhai asina nungsiba amadi ichil inau oibagi wakhal adu hena chetsinba oirashanu hairakli tongan bachirol amada kumhai asina lakpada Notice India Development Party NEIDP Manipur State na Islam lining chatpa Muslim singi maphamda yaifa paujel pirakli Chandel District District Health Society amasung National Tobacco Control Program Chandel na sinduna malemgi hidak mana sijinabagi numit pangthokre
Chandel DC Complex Laiba DRDA Hall da Pangthokiba Thauram Aduda District Adugi Tongan Tonganba Mahiloisang Singda Mahi Tamliba Mahiroi Sing Oja Amadi Miyamna Saruk Yaki Thauram Adugi Manung Channa Mahiroi Oja Amadi Miyamna Hidak Mana Sijinadanaba Washak Laukibaga Loinana Hidak Mana Sijinaragumsi Haibagi Paujil Puba Kongchat Amasu Chatki Orishagi Katakta Chatliba Chahi Asigi Jun Gitang Taretagi Kun Faubada Sub Junior Girls National Football Championship Pangthok Lagani Championship Asida Saruk Yarugadaba Manipur team gi Nupi Macha Sanaroi Singda Championship Aduda Makoina Sijinagadaba Uniform Sing Khudol Tamkre All India Football Federation gi Micheng Makada Chathagadaba Championship Asida Manipur team gi Oina goalkeeper ani defender Taruk midfielder Taret Amadi forward ki Sanaroi Manga Punna Nupi Macha Sanaroi Kunna Saruk Yaragani Manipur team asigi manager na Debola Yumnam Aduga team coach Oina e Miniramna Achoba Thaudang Lauri Mapal Kangjebungda Pangthokiba uniform Yentokpagi Achamba Thauram Aduda Amfagi General Secretary in charge L. Jyotirmoy Roy Vice President H. Megachandra Amadi United Veteran Football Association gi Treasurer T.H. Jiten Galoinana Association Ani Asigi Masak Naiba Miyoi Kayana Sarukyaki Kaisamthong Kendra Kangkut Amasung Oinam Kendra Kangkut Anina Nipan Suba Mangshatabam Iboyaima Amadi Punyabati Memorial Chahi Yangkhai Amadi Humpugi League Cum Knockout Kendra Wise Kang Tournament ki final da lamba taunaragani Chatharakliba Kang Tournament asigi ahanba semi final ki match aduda Kaisamthong Kendra Kangkutna Singjamai Kendra E Kangkutpu Panjil Tarahumdoi Taramathoida Maithiba Piram Laga Chathariba Kang Tournament asigi final changba ngamkhibaga loinana Kang Tournament asigi ani suba semi final sanagadaba Nambol Kendra Kangkut sanaba laktabadagi Tournament asigi Chatna Kanglon gi matung ina match asida sanaba lakiba Oinam Kendra Kangkutna maipaktuna Tournament asigi final changba ngamki M. Hare Krishna Amadi Mahaki Imung Manungi Senthang Makada Singjamai Kangkutna Sinduna Jinga Mathakta Laiba Kangkut Asigi Kangshangda Chatharakliba Kang Tournament Asida Kangkut Taraga Nithoina Group Mari Thokna Khaidoktuna Sarukyari Mari Suba Khumukcham Iboyaima Singh Memorial Men's Veteran Hockey Tournament Veteran Hockey Maira Bashikong Mai Pakre Ngasi Kumalampak Astro Turf ta Sanakiba Veteran Hockey Tournament Asigi Anishuba Ligta Veteran Hockey Maira Bashikong na Veteran YAC High School Bu Panjil Manga Ahumda Maithiba Pibangamki Match Mai Pakraba Veteran Hockey Maira Bashikong ki Shanaroi M Gunamanina Match Asigi Kungamari Kunganipan Amadi Yankhaiga Mangas Mathoi Suba minute singda Panjil Ahum Aduga N Sunil Amasung TH Birgit Anina match ki Kuntaruk Amadi Kuntrahum Doi Suba minute singda Panjil Amamam Chanki match asida Maithi Hauraba Veteran YAC High School ki Panjil Ahum Aduna S Tarun CI Sanjeev Amasung KSI Santa Kumarna match ki Kuntraga Manga Nifu Mari Amadi Yankhai Mari Suba minute singda Panjil Amamam Chanki Khumukcham Ingobi Leoni Debi Memorial Trust ki Senthang Makada Manipur Veteran Hockey Association Sinduna Chatharakliba Veteran Hockey Tournament Asida Team Mangana League Round Singda Athoi Ahen Tanari Chatharakliba Tournament Asigi Hayeng Nungthil Pung Ahumda Sanagadaba Ahum Suba Leagueda Veteran Cosmo Wangkhai Amadi Veteran Thobal Hockey Association Ani Lamba Taunaragani Khomalampak Sports Complex ta laiba swimming pool asigi oiba anoba learner pool ama ngasi lamdam asigi miyam da khudol tamkhre ngasi swimming pool asida pangthokiba achamba thoram aduda yaski director Armstrong Pamai IAS yaski assistant director Tenshubam Thauba swimming pool asigi in charge Y Kiran Bala Devi amadi pool asigi masak nairaba oja singaloinana pool asida swimming masana asibu Tamliba Nauriba Mahiroi Kayana Ngasi Nauna Hangdokiba Learner Pool Asi Miyam da Khudol Tambagi Thoram Aduda Sarukyaki
अरोइबदा बुलेटिन असि हेडलाइन समहना मयामदा थमजरी हुये लालोंग अमसुंग थांग ताबु हेना अवांग बथागदा पुखतनबा चीफ मिनिस्टर एनुअल इंडिजिनियस मार्शल आर्ट्स मीट पांगथोकपा हौरगनी हाइना चीफ मिनिस्टर नोंथोबम बिरेना लाउथोखरे मणिपुर लेंगा की जेनिम्स अमदी रिम्स हॉस्पिटल दा ngasiदगी इगी अनाबा हेमोफिला अमदी थैलेसेमियाना नारबा अनाबसिंगदा सेल अमता तिंगहंदना लेमना लायेंग पथाप चथाबा हौखरे इम्फाल मोरे लंबी पाकथोकनबा लेंगाकना लम लौशिन बगा मरी लेनना जुन की तांग 10 फाउबा पतादार सिंगना तालिबा डिमांड सिंग पीजबदी लंबी थिंजिलगनी हाइना खोंगजोम सर्कल की लम मपू सिंगना चेक्सिलवा थंदकली तोंगजई मरिल हाइना खंगनरिबा खोपुम अमदी जिरी ताकिबा याबा लंबी सेमजिलिबा असि मणिपुर लेंगाकना मीटिंग चंगबियु नत्रबदी लंबी असि थिंजिलगनी हाइना कुंजा सिंगना फोंदोरकली अमसुंग चाही 10 मीगी कोट मखादा लैरखिबी निंगोंबम पिकपी अमदी निंगोंबम मंदागी लैननबा युम चीफ मिनिस्टर की अखनबा मीटिंग की मखादा साबिदुना ngasi खुसिनखरे